Minister oirubana Manipur gi wapham Parliamenta puthokkhidabani R.K. Ranjan. India lenga ki Council of Minister da yaubana masagi portfolio ga mari leina natrabadi Parliament wa ngangbagi ayaba pidabagi mathakta senior ke yaubana Manipur gi irang asigi matangda wapham amata Parliament pukhatpa ngamkhidabani haina Minister of State for External Affairs Dr. R.K. Ranjan phongdokre. Wapham asi ngasi Center for Myanmar Studies Manipur University amadi Research and Information System for Developing Countries RIS New Delhi na punna khusam na dun pangthokiba Rise of the Northeast the Path to Prosperity Inclusion and Sustainability haina mingthonba lairik ama phonggi thoramda phongdokhibani. MU gi court hall da pangthokiba thorum aduda MOS R.K. Ranjana haukiba parliament ki ningtham mifam aduda masaki portfolio ga mari leinadrabasu Manipur gi MP ama oina wapham thamna pukhadkadoribu wapham singadu aibo oina pisilubada wapham singadu senior minister na house ta thamkiba laikre kanglup ani gi marakta thokpa irang oibana wa ngangdabana phagani haina yarakhi de haiki mahakna makha taraduna BJP lengak lakpadagi irang asi thoglakpa nate hek hawbadagi hauna mapa lebaktagi lana changsilakpa miyusing matam chana yengsilhawdaba amadi umangi lamsingak selawdabadagi irang asi thoglakpani BJP lengakna logi wangmada thabak tawkiba leite haina mahakna phongdokhi.